Rameshwarbu ngasi Manipur Legislative Assembly gi Speaker Yumnam Khemchana Kakching AC gi anova MLA ama oina wasak lokre. Wasak lobagi thoram aduda saruk yakhiba Manipur gi Chief Minister N Birena haikibada High Court of Manipur na pirakhiba judgment adubo lengak asina ikai khumnabu utli. Democracy chatpa leipak amada judiciary na loriba thodangbu ikai khumnai. Ngasi ayuk pung 8 lom taba matamda CDO Thawal gi kangbu amana Hairok Crossing Auto Parking da chatok chasin toba mioi sing check tobada maram chadana pistol amaga loinana lakhiba mioi amma fagat khre. Khulai aduga fagatlaba mioi adudi lamding lorem bam leiraktagi Sorok Khaibam Brazavihari chahi 52 apokpa leikhidraba Jotin ni hairi mahaki mathakta case ama Thawal Police Station na lokhat khre. Ngasidagi hauna Assam gi oina mahiroi lakh 50 gi mayada Education Department sinduna Aadhaar card ngasidagi hauna sembiba horagani. Hairiba khongthang asida government amadi private school singda tamliba mahiroi sing maru oina masagi chahi 3 tagi 19 faubada leiriba sing asigi Aadhaar card enrollment tohanbigani. Ngasidagi hauna district ta puriba Deputy Commissioner hairiba thabak sing asi paikhatba horagani. Hairiba thabak asi Assam pumbada lakliba mathang chahi gi March tha faubada loisinaba pandam thamle. Prime Minister Narendra Modi nangasi video conferencing ki kuthangda mahak masamaki parliamentary constituency oiriba Varanasi gi damak lupa crore 430 changna paikhat kadaba tongan ba project singi maikhum hangdokpa loinana jatra kayasu hungadori. Hairiba thoram sing asida Uttar Pradesh ki Chief Minister Yogi Adityanath su saruk yagani. Prime Minister na thoram asingi manung chena beneficiary singa loinana warisu sanagani. Thoram asida chaurakna mioi lising ama chongarom na video conferencing asida saruk yaraba yai haina Varanasi Commissioner Deepak Agarwal na hairi.